ngasi phongkiba tongan tongan manipuri siphong sing amasung thokiba thawtu wathok singdagi maroi bi ipaw sing myamna thamjagi anada hoyelan pawdagi rokusarga mapuroi belaitrabi lanjelaglabi angang mangagi mama mana hai aikhoi bu iramdamda refuse oihale hakthengna pa pawdam susampurgi khunjan pi susampurgi bijang khuno mitei lekai da hotel masama phamduna imung manung puduna samna hingjaram bi mitei nupi amana thamoi sun hai aikhoi bu mi phata kuki sing isagi iramdam sida namduna refuse ohenbire wapamasi mitei lekai sidagi lanjena rakhibi mapuroi be laikidra matungda masa manga bu mi ohena na hona rakhibi tongbram memsa si yang khaigamri na phongdor rakhibane mapuroi tongbram ajit kumar satliba sayi sigi mars ki aroiba sayol laikidabane mapuroi be laikidra basu masa manga gi dam hona biaba sokthapa naidana hona rakhibane masa manga gi manungda masa nupi mari ni aduga masa nupa mane magna hai me ahumda susampura nomai paidun reli satngai gi mamang kuki singna thingang paida liba mitei gi laisang da yungba salai teret ki phiral April 13 mai tatoki mathangi numit April 19 na susampur gi toibong dalaiba forest mai thaki mitei laisang gi phiral mai tharamba du mitei sana mai lining sasaba kangbu na khamtheng na waroki me ahumdana susampur town manu kuki sing nomai pairaga rally satpa mitei do onsin duna saiba masum fazadaba waisijina khiba sing aduna karigumba kharadi thoklaba yai haiduna susampur laikhiba mitei sing khanaki rally adu saruk yakhiba singna nung phawba pairaga sakhi susampur town da laiba mitei gi yung khara da phaw nung thajinduna akayai te thonki adubu nung thilgi pung mari ga makhairam tarakpadadi sapsana irang horakpadi ehak pikliba isanupi aniga khangna sanaba komfruki yum amada mayam senchinarakpadi aikhoi su thawai hinabagi damak sinki isanupi ahaldi hanadagi delhi da hotel management tamduna larakhibane isanupa ni imphal da lakhibane aduga isanupi ahum subana bangalore da BSc nursing tamduna laibane numit tarakpa ngairamdana mitegi yum sing khala khalaga nomai kapsinduna mai thaba horakhibane phibam adudagi mitei sing police amadi Assam Rifles ki manak tamna sensinakhi aikhoi ima isa ahum su khangna sanaba komfrup ki imung amada sensinduna numidangi saksaringai da mai chisinaduna mitei bu sangjafam piramba imung sing awaba ta kana hena lawrakpadagi aikhoi ima isa ahum susampur ASP gi office tamna makhoina thinbirakhi mathangi numit megi mari gi ayuk anganba pung ahum rom tarakpadana ASP gi office adu leramba police sing adudagi nongmai loina lawbikhibadagi yamna tanik na leibuki mafam adu sangjafam lawrakhiba mitei sing sahum samri rumagene ayuk pung nipalom tarakpada aikhoi bu susampur gi news secretary Assam Rifles na pubi duna amuk hanki mafam adu leiraba sukuki sing nung thajlaki nauriyam sum nongmai kapsilaki security personnel sing na handuna kapki numit ni humni laibado yamna wana lenki sak sanaba pukham tengko leitabadigi se amadi plastic khaw khullaga samthok tuna saki sak hawai ga punna thongjinbado hainadaba miyoi khradi sadabadagi sarahenki kamada miyoi kuntraro ngari nambagum pulap leki tanker da purakpa ising adusu manam nam thibaga loinana hand pump gi ising oirabasu atopa pambai leitabana sidana bathangaki mafam adura me nipan phawba leiramlaba matung me mapan Assam Rifles na aikoi bu moirang langkhai tana pubirakhibani aduga Phobala High School hangbo relief camp da me taragatur phawba leiramlaga mathangi numita isanu pana law laktuna lamoi khunang khongda leiba asan ba yum amada ima isa puna sangsapam lawduna lairaklibini haidi thawai hingnaba lanjelakibana seli sariba phiroldagi hena karigum amata purakpa nangkhide isagi yumadasu mai thadoklaba matungna kuki singna excavator sijinaduna leite manana temthokre wafam asi susampur lehobi imanabi kom nupi aman hairakpane haidi mapanda BSc nursing tamlibi isa nupi aroi bisai gi sel lupa lising marfu thara u haibadigi haujuk sel leitaduna awaba mayung hari isa nupi ahaldi Delhi da hotel management tambadigi masana thoksaba selna maki asang ba phawbudi kona sari hairakhibaga loidana athuba matamna laingana isagi hanagi yumpa madura ningthi jana nga pisin biduna lehan phongan biu haina phongdora khianisu pawsna makatari Makasa tarak poina to papam Home Minister Amit Shah na power sijinaraga Namphu da Erang laksinbagi Apamba leite DMCC na rasnat unaduna AR lokthokna ba taksinkhre Manipur hauzik tholibi Erang asigi matana Union Home Minister Amit Shah mamutana kanana haibasi khangba loinana Erang asi power sijinaraga Namphu da hektumak laksinbagi mahutta miyoibigi minungsi yengnaga wari sanaraga solution ama purakpagi Apamba lei haina ngasi mak unabada yawruba MLA mana phongdorakli
Manipur thokli irang asiga mari lainana Delhi da leiriba state asigi ruling gi MLA sing Union Home Minister Amit Shah ngarang dagi hona tangkak nain unarakhiba dugi saruk ama oina ngasisu Union Home Minister ga anirak thokna unakhi hari Delhi dagi phangba pawgi likhuna magi matungina ngasigi oina ahanbada Hairok ACG MLA Thoksam Radesham amasum Langthawal ACG MLA Karamsyam Lamsang ACG MLA Surakhabam Rajen Oripok ACG MLA Khurakpam Ragumane Wangsing Tenta ACG MLA Paunam Brojen Yaw Timna Amit Shah ga unaduna pung ama hena wari sana khedi ani supoi numidang pung mapan ga makhairam tabada lamlai ACG MLA Khongbatabam Ibomsa Moirang ACG MLA Thongam Santi Wangoi ACG MLA Khuraijam Loken Hianglam ACG MLA Dr Radesham Yumnam Wabagai ACG MLA Dr Usam Deven Amasum Pasu ACG MLA Sapam Kunja Kesor Kiyabaga Punna Union Home Minister Amit Shah ga unaduna thoklibi irang asigi matangda wari sanaduna solution ama purakna bigi matangda khanaki haidi MLA singa unakhiba du Union Home Minister Amit Shah gi mekedigi Manipur me ahum digi tholakhibi irang asigi matangda magna sapsana kanano haibudu loina khanglaga wafam kya ama phungdongna khiadi State asigi hausuk oiriba phibam asi law and order asi pulapna fail oire haba wafam su ma khangi sing da sutam da su nomai ngak ta ngai re dubo center na irang asi laksinabani haiduna araiba power sijinaraga atopa pambaina laksinbagi apamba center da leite State asida hausu irang thokliba siga mari lainana yamlaba nupi kyana lambi da tholoktuna amadi irang thokliba mafamda nupi lising kya am sangshinarakpa si uraga center na ahen power sijinaba su ngamdabane Maramaduna thoklibi irang asi wari sanaraga solution purakpi Apamba center da lei State asigi hausu oiriba law and order gi phibam asi ubada maki maikedi gi haksina lawgo loinana noaita bu wafam su phongdorakhi hain spausna haidi ngasi Home Minister Amit Shah ga MLA singa unakhiba dur State asigi law and order gi phibam asi ngaknabigi damakta Unified Command gi chairman si Chief Minister gi lauktholaga retired security person lamada sinraga State asigi law and order ngakpigi thaupu haliba sina State amagi government ma Chief Minister bu ikaiba pibaga sapmanai haibigi wafam sing Home Minister da thamki hari Union Home Minister Amit Shah ga unanaba ruling gi MLA singi team ahumari su leiri hayeng su makhatana MLA singi team singna Amit Shah ga unakhigen hari panbayai ngarang ahan boina Manipur Legislative Assembly gi speaker TI sector batana lusingba MLA singi teamna Amit Shah ga unakhiben hani su paus ta phungdorakli amaromdana DMCC na Rasnath unaduna AR lakthona ba taksinkhre Delhi Meeting Coordinating Committee DMCC na ngarang Union Defense Minister Rasnath Singha unaduna irang thokliba Manipur state ki Assam Rifles lakthona ba taksinkhre haina Hindustan Times ki report amana hai DMCC ki sirol amana paladuna report asina hai committee asina ngarang Rasnath Singha ga ma ki mayum du unakhi amasum Assam Rifles AR gi mahutta atopa security force thamna ba demand tawki Assam Rifles michang mikai nai haina maral siroduna force asi lakthokina ba coordinating committee on Manipur integrity kokomina taksin muslaidi mitai nupi singna force asi gi mayokta khongjang mathang sangsin muslaikre me thadigi hodun irang thokraba matung kokomi gi miyut singna Union Home Minister Amit Shah ga ahumlak unaba laikre hingsa sina maram oiraga mi samago khumthraga manga gi punsi mangkre amasum mi lising yang khairom lanjana khre kokomi gi spokesperson Khuraijam athawuna phongdokhibada koki singna singnarakliba amasum Assam Rifles na misang mikhai naina thabak tawbagi matangna warep lawba awaro lawba memorandum ama DMCC na Rasnath Singha da pisinki Rasnath Singha ga unabadur Assam Rifles na mitei mani koki protesters sing thengnabada misang mikhai naina thabak tawwi haina delegation gi mekedi khanki athawbuna makhatana phongdorakpada narco terrorism illegal immigrants amasum makoigi identification gi issue amadi suspension of operation su agreement issue sing gi matangda makhoina Rasnath Singha da wapum sing pukhat ki suhaidi makha satharak poina to papawmana Delhi gi Jantar Mantar da sathagada protest saruk yarugani kokomi women's wing DMCC Delhi Meeting Coordinating Committee na sinduna Manipur thukli birang sig mari lainana New Delhi gi Jantar Mantar thasi gi taragatre ta sathagada ba protest demonstration da kokomi gi women's wing su saruk yarugani hari ngasi lampil pat leiba UCM gi office ta pawmi sing unabada kokomi women's wing gi coordinator y lairik leiman hai hokiba me ahum digi hauduna sin koki narco terrorist na maitei furubasibu maru pawna muthatna balandas lakli
loinana oiroidaba separate administration ama pinaba demand tawsilaga masigi marumda maitegi khulsingna landarakuna misam kyagi punsi manganba yum kai thugai batanatana nupi oibigi ikai kunaba mangan bibigi thawong fawbu satharakli India government amasi punama si usinadana tumina yenglaga leithukli palelda sin kuki narcotics singna maiteida landarak matamda maitei singadu kanana bagi damak sangsiluba nupi singda Assam Rifles na tathita woina saibadana dana kuthahiba misamyam do onsinduna nomai kapsinduna misamani ki punsi faw mankhre lamdam sigi miyam bungak senana balakiba Assam Rifles na ahoina dum maitei miyam da onsinduna ka hen thawong sathaba miyot minei sathabagi wapamasi palelgi sina ahanbasnati Assam Rifles na nakanama tongnu kuki singi misang na lepdaga thabak tawi habigi khudam kya lerabani maram madura Manipuri Assam Rifles lakthona ba kokomi na government na thamkiba leire loinana demand siki makara kokomi gi women's wing na khongjang lakthoktuna lamdam sigi tongan tongan mafam kya ra khongjang sangsilakli masigi sarugam oina DMCC na sinduna Manipuri Assam Rifles lakthona ba demand tawga loinana Manipur gi yellow fruit maiteibu muthana bohona rakli ba sidagi Kallu haidun New Delhi gi Jantar Mantar thas ki tara atreta sathagado riba protest demonstration sida Kokomi Women's Wing gi mihut manga saruk yarogani Kokomi Women's Wing gi mihut sat kadoriba khongsat asi maru oina kuki singna atamnana maitei phurup asibu muthana ba honargliba amasum Assam Rifles na maitei singbu ngakpi senbibe gi mohutta maitei singda oina onsilaga sathariba thawdaw sing asi malem gi miyamda uthoknabigi wakhalonda protest atu saruk yarugadabane khongsat asi India government ka mari leinaba amataga unaduna wari saro henusu larik leimana makhatana phungdokiyari makasa tharak poina to papomna barricade loina lakthokpanati kunjasing Manipur police na fagawksaw ikhai dagina fagawksaw ikhai makhale kai kokilonda kangbai phawgi tidim lambi paringda lerama barricade sing loina lakthokli hairibadu sumde haina afam duwaide satlubu kunjasna phungdorakli September 3 ta miyamgi iho mangoina na fagawksaw ikhai kaithilgi thongthakta bunker sadun leramba barricade checkpoint adu budi lakthokre adubu kangbai phawba barricade punamak lakthokli haibasidi aran bane haina palladuna kunja adun hai Fagawksaw ikhai kaithilge makharomda khara haitharaga fagawksaw ikhai thoksum lekai gi lambi phawgi mapada yot ki barricade amadi bapware khadun legi mafam aduri khara sangsilagasu barricade khaduna leiri haibu wapum thamladuna khunja aduna hai numidangi matamnasu central force na makoigi Kesper garina phaijilaga fagawksaw thongkhong fagawksaw me lekai na singba check tawduna mi mata thokpe handi government na mafam asidagi mapung fana lakthokle haiduna claim tawribasi mafam asida laktuna yengbiu haibu wapum hangna thamaki atapa mafamdagi lakpa miyoi singdi lairadana turbung GP gi khunja singna makoi gi mayumda sangge haiba phawba thing kya leiri haiba wapam thamlakpu loinana tidim lambi da thatpadagi hendoktuna fagawksaw ikhai thoksum laikai phawriba lambi da su sipai singna bapware tingduna sangba thingli haina phungdoraki maram aduna miyamda utsaibagi thabasi topiro lakthokpa khaktamak asumbadu haibiyo haina palladuna mafam adura leiriba sipai singasi kumbiesi gi aroiba wai khurokta thambiyo haina su khunja aduna makhataraki atopa khunja amana hai government na barricade loina lakthokle sangthok sin tawbada athingba leiroi hairabasu khunja singna yum da sangge haibada athingba thamli me ohumdagi tholaki irang asiga mari leinana tidim lambi paring amasung turbung GP gi mafam kyada central force kya thamlabasu kuki singna sangsinduna maithaba nomai kapsilakpa leptana tha ohumena satharakibani haiba wafam thamladuna khunja duna hai central force leina maite gi yum mai thanba nomai kapsin halakpagi thawdok sing di leptana thoklibani ngasi maite turbung gi khunja singna masa gi yumda sangnaba honabada kangbai bazar dagi hena sangan kidabaga loinana mafam asidagi hena cross toroktuna masina khoigi lam natti haiduna sipai singna tanthuraki hairi asigumba isagi lam isagi pata leijariba mafam isagi yum sangjagi haibada isagi lam natti hairakpa sinadi manungda kari leirabano khangdi haina khunja aduna yamna thamoisukna nuaitaba phongdorakpaga loinana iram asigi matangna Manipur gi minister nasu akanma miyeng sangbiu haibu wapam thanbakli maitei singna sangbadana pangthingda thingba kuki singna combat dress ta nomai apapa phairaga Susampurdagi laklaga kangwai bazar phawraga satok sin tawudana athingba leitaba se angakpani haina palladuna thingbi ga hairabadi nakalani makta thingbi hai buapum thamaki sapmanaba mi yenglaga asuma mona thingbirabadi santi hanjinba ngamani maduna taduna nakala matada misang webigi mawong sinadi santi propang ngamraiki
khunja no pi amana sipai sing duty tari bani haiduna tidim lambi kuki sing na sanglak pa yaba mafam sing dana ningthina ngak sendu leibi gi muhutta leira khulak gena khalu khada koisa satuna sangduna tawribasi kari maram leibigi hain hanglakhi makasa tharak poina atopa pom kuki no pi ama maki masani ga imung manung sinakre thamari hen irang thulingai manung yeripuk bazar leirambi kuki kangluki no pi ama maki pikliba masani ga loina tek takaidana imung manung sinakre amaram nangasi su security force na mapam kya operation sataduna khulai kya fukat pangamle bunker ani thugai rehdi Manipur Police Control Room gi stero lamana hai ngasi yeripuk bazar leiram ki kuki no pi ama masuma ki pikliba masani CSO amasum Manipur Police na tek takaidana maki imung manung sinakibani amaramda ngasi tongan mafam singda security force singna search operation sathabada khulai fukat pangamle haidi Police tagi phangba pauna ngasi nungthil Imphal West District Police Singjamai Police Station gi manung chanba Konjang Laikai maning area na search operation sathaki madura Konjang Laikai Waisen Maril Khong Kalbat Manak Singningai oiba mongda bora khaw ama leramki madura magazine ga loinana M16 A1 rifle ama HE 36 hand grenade manga masum diplon singani yarongki khulai singasi Singjamai Police Station sinakre sohidi Loshilak po na tentang Isel Express tagi lokasaraga junta trup ki mayukta KIA PDF na explosive amadi artillery season aduna kasin state tamna sangsilak pada tapthan kre junta lanmi sing ki mayukta lairiba Myanmar gi lalhawba loop kasin Independence Army made People's Defense Force anina Myanmar gi army kalam singi mathakta explosive device amadi artillery season aduna junta gi lanmi sing kasin state ki Mornine town Pau Sangslapada Sound Athing Piduna Makogi Kongsang Singda Satina Tafan Bangam Lehaina PDF ki Meketi ki Fongdorakre Laholup Singasina Zuntalan missing Matakta Sayola Sigi Hokiban Numit Humni gi Mamanggi Indewagi Lektigi Akan Mamon Athing Piduna Lakibani Zuntagi Infantry Kalam the Sarana Trup Humdrana Sawa Kanglup Singa Nanmun Mornine Township Tigi Indogai Tamna Sangslapada Kasin Independence Army Lanmi sangrupna makoina lakadaba lambi singda explosive kya set tawduna thamlaba matungna pokhai hanbadagi juntalan mising adu sangmangamdan rakhibani masidana tana Indiwadi gi People's Defense Force lan mising su thasi taragani thoida Indiwagi part asigi mapandagi kha thangmo mekai romda mal amarum salaga leiba maphamdagi artillery season aduna akan mawong attack tawbadagi juntalan mising kasin state yawna sangsilakpada sound athing mapi bangam khrenesu PDF ki mekedagi su fongdorakli Tentak na thamjaram ge duga hausa kuina di myam pau su matang se lu sinjara ge mas myam puna no babdet ngaminasi